हंदक पांगथोकदोरिबा लोक सभा मिखल असिदा आउटर अमदी इनर दा meerep ओइगदोरिबा सिंगना मखोय मखोयगी इलेक्शन मैनिफेस्टो दा meetei natraga meitei bu schedule tribe की लिस्टा chalhannaba recommendation थागनी हाइबा wapham इलेक्शन मैनिफेस्टो दा yaodaba political party natraga independent meerep ता vote thadagumsi haina schedule tribe demand committee Manipur STDCM गे Joint Secretary मोइरांगथेम नावखोंबना phongdorakli ngasi khwairamban kaithel gi samu makhongda STDCM na ST demand saugattaba meerep ta vote pigumsi haina poster campaign howdokpaga mari leinana M नावखोंबना मखा तारादुना सेंटर ना अनिरक हन्ना meetei natraga meitei bu schedule tribe list ta chalhannaba recommendation tharakु haina khanghalakhlaba fawba state lengakna thadabadagi STDCM na chahi tara hena khongjang asi changsanduna lakhibani yelhomi asengba ama oiriba meitei natraga meitei bu schedule tribe list ta chalhodaba maramna India lengakna piba khudong chaba kaya ama phongdana leiri STDCM na meitei natraga meitei bu schedule tribe list ta chandriba fawba Manipur miyam ga loinana makhal makha kaya gi khongjang sangsin khigani haiki Man committee na thang bagi panggan wang malala pudagi nasidi ma tekhen sidagi poster campaign auraga mafam kudu panggan pa cham thaba ko lojare asia kon sanjal bagi maram di meetei asa yellow ni aseng ojer basu dan constitution na agoi bu sidin try oina log da ban maram orga yellow ni amo oibagi phangam thokpa ado bharat lengati phangda maram orga constitution safeguard oina damka sanjal phangjan ni loinana ngasi ma ina outagi likhan ni matam national party da sabat ko loina manifesto da asum bai recommendation ase thabagi ado thang logani habse hon biu ari ma yok da taragati adum candidate de sokapan thokte habse apane student demand committee ma ke degi